Hauzik social media da yamna popular oiriba Puspa film gi sayamadi dialogue asi angang ahal kaya mana tawri. Film asi yengbiragadi khangbiramlagani ahobada red sandalwood smuggling tawbagi matangda sin kayama asibu red sanders haina su khangnei. Asengba maki red sanders asi film asigi matung ayama khanglakpani. Hana budi sandalwood haina mayamna khangli. Red sanders u asi English londa Pterocarpus senatlinus kawi. Hindu dharma gi lai Mahadev puthajaba midi asi lai dhup thabada sizinei. Chandan Angangbal tawna manam nungsibadi oide tawtabu density yamna wangbana isingdadi luppi. U asina isingda luppagadi asengbani haina khangmangami. Red sandalwood asi demand wangbagi maramdi. U asi Bharat ki Andhra Pradesh amadi Tamil Nadu gi Chittor, Kurnool, Kadapa amadi Nellore mafam asidata fangi atopa mafam atayda fangde. U amagi height asi 8 meter to 11 meter fawba wangi. U ama chawba mapung phabada chahi 35 kun fawba changi. Mafam asida lairiba farmers kayadi u asi tharaga karoda sel tanba kaya masu yaure. U asi hanadi lai gi murti sabada sizinarami adubu hojikti luxury furniture atangba yu hidak cosmetic sembada su sizinai. Maram mayam asina su demand helibani marak thatna kariguma wafam amatang madudi. Hojiki oinadi isana paibiriba mobile natraga computer gi matengna game sanaba yai habasidi mayamna khangbiri. Game mayam asigi manungda Rummy Circle apps asi 100% legal gaming apps amani loinana sana paisa tanbasu yai mioi crore amagi mathakta active players lay sanaba haitrabasu tamba yabagi khudong chabasu fangbigani fangliba paisa du Paytm PhonePe credit natraga debit card ki matengna lawthokpa natraga deposit tawbasu yai ahanba deposit tawbada ₹2000 gi welcome bonus fangbigani Rummy Circle apps asigi link description da fangbigani sanglaka download toubiyu madi sanabiyu kariguma wafam makhanjaba madudi asiguma masana asi risk amadi edit obi marmaduna isai sana responsibility lobiraga sanabiyu topic ta muk laksarage red sanders asi khwaidagi yam demand laiba country haragadi China u asi Bharat ki wangmada puthokpa matamda illegal oi Bharat ki sana haina su khangnei 1994 dagi hawraga Bharat sarkar na u asi yalaga puthokpa thinglabasu smuggler kayamana huran puthokli Mamala si tabda ngakpigani madudi tonamagi price asi ₹2 dagi hawraga 3 crore fawwa yawi masida ukakpadagi hawraga supply tawba geng kaya masulay supply asi sing jahas ki matengna Chennai, Mumbai, Tuticorin, Kolkata port na pui atopa mafam Nepal amadi Tibet lambi gi mateng lawraga China gi bazar fawba pui u asi hojikti 50% ayamba laitre adugi mathakta marak jungle mai chakpana sinasu manghanba yawi 2021 report ki matungina 117 cases filed tawki masida ₹508 crore amadi 51 tons u police na fakhi 2015 da Andhra Pradesh Legislative Assembly da State Minister for Forest and Environment ki matungina 3004.42 metric tons red sanders 7354 vehicles 19852 miyoi se fakhi asita natana modeling amade air hostess Sangeeta Chatterjee fawba case asida senakhi Sangeeta ki boyfriend ga manaraga red sandalwood smuggling asi chatharami smuggling asida Sangeeta 20 crore hena business tawi haina phongdoki report ki matungina smuggling asida faraga di sahi 38 fawba jail da leibagi cherak fangi Japan da su hana di red sanders asi yamna demand lerami lohongba matamda u asina anawa furniture saraga gift oina pirami adubu culture asi tapna mangtharakpana demand asi yamna wale adubu China da di hojiksu demand asi asukimatik lei Bharat ta piriba mamal asidagi saruk ani hina tangi CITES habadi Convention on International Trade in Endangered Species of Wild Fauna and Flora amadi IUCN habadi International Union for Conservation of Nature gi matungina Red sanders asi endangered list thamki adu warga su smuggling tawbasid lepte special task force na su mafam asi sanglebani amadi police encounter da u kakpa mi kun hatki sahi kharni ki mamangda red sanders u asi thariba lomi singdagi Bharat sarkar na u asi leiraga mapalam da export tawi adubu smuggler asidi thingba wagani maramdi mioi ba haibasidi wakhalon amaga manadi shortcut sale line taning banina adubu government asida pukning changsilaga red sanders asidagi kanar ayurvedic medicine beauty product semada kanaba phangbanina mapalamda puthokpagi mahut mafam asida sizinaragadi hojik Bharata thabak phangdabagi awab asi fagadra haina khalli red sanders asigi matangda kari khanbi comments ta thambiramu
Channel asida anau viewers yaubiragadi nungsibiduna like, share, subscribe amadi all bell button su click toba kaubigano. Silaba matam adu kaithokpiraga video si haubdi lo fawpatang yengbibagi damak kamkhailitana thagatsari. Thank you.